ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯑꯩ vocabulary day 16ꯒꯤ ꯑꯩ explanation ꯑꯝꯇ ꯇꯧꯒꯦ. ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ previous years ꯌꯦꯡꯉꯁꯦ. synonym of regime. regime ꯍꯥꯏꯕꯗꯤ ꯂꯩꯕꯥꯛ ꯉꯥꯛꯂꯣꯟ ꯂꯩꯕꯥꯛ ꯉꯥꯛꯄꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯅꯤ. rule ꯍꯥꯏꯗꯤ ꯁꯥꯁꯟ ꯇꯧꯕ ꯍꯥꯏꯕꯗꯣ. ꯁꯥꯁꯟ ꯇꯧꯕ. ꯍꯥꯏꯗꯤ ꯁꯥꯁꯟ ꯍꯥꯏꯁꯦ ꯀꯩꯅꯣ ꯂꯩꯕꯥꯛ ꯉꯥꯛꯄꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯅꯤ. ꯁꯤꯁꯨ ꯆꯞ ꯃꯥꯟꯅꯩ noun ꯉꯥꯛꯇꯅꯤꯀꯣ. synonym of generic ꯍꯥꯏꯕꯗꯤ ꯃꯌꯥꯝꯒꯤ ꯑꯣꯏꯕ general ꯑꯣꯏꯕ generalꯒꯤ ꯑꯣꯏꯕ general ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯃꯌꯥꯝꯅ ꯆꯠꯅꯕꯤꯗꯨ ꯑꯣꯏꯕ ꯃꯌꯥꯝ ꯄꯨꯟꯕꯒꯤ ꯑꯣꯏꯕ ꯃꯌꯥꯝꯅ ꯑꯃꯠ ꯑꯣꯏꯅ ꯆꯠꯅꯕꯗꯨ ꯑꯣꯏꯕ ꯃꯌꯥꯝꯒꯤ ꯆꯠꯅꯕꯤꯗꯨ ꯑꯣꯏꯕ ꯍꯥꯏꯕꯅꯤ. ꯌꯨꯅꯤꯚꯔꯁꯦꯜ ꯍꯥꯏꯕꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯒꯤ ꯃꯌꯥꯝ ꯄꯨꯝꯕꯒꯤ ꯑꯣꯏꯕ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯒꯤ ꯅꯠꯇ꯭ꯔꯒ ꯃꯌꯥꯝ ꯄꯨꯝꯕꯒꯤ ꯑꯣꯏꯕ ꯍꯥꯏꯕ ꯑꯦꯗꯖꯦꯛꯇꯤꯚꯅꯤꯀꯣ. ꯑꯦꯟꯇꯣꯅꯤꯝ ꯑꯣꯐ ꯒ꯭ꯔꯦꯖꯨꯋꯦꯜ ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯞꯅ ꯇꯞꯅ ꯇꯧꯕꯗꯣ. ꯒ꯭ꯔꯦꯖꯨꯋꯦꯜ ꯍꯥꯏꯗꯤ ꯇꯞꯅ ꯇꯞꯅ. ꯑꯦꯕ꯭ꯔꯞ ꯍꯥꯏꯗꯤ ꯊꯨꯅ ꯑꯦꯗꯖꯦꯛꯇꯤꯚꯅꯦꯕꯀꯣ. ꯃꯊꯪꯗ ꯁꯤꯁ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯈꯨꯠꯅꯅꯤ ꯈꯪꯗꯦ ꯀꯩꯅꯣ ꯇꯥꯞꯅ ꯐꯥꯏꯁꯤꯟꯕꯗꯣ. ꯂꯨꯖꯟ ꯍꯥꯏꯗꯤ ꯀꯣꯝꯊꯣꯛꯍꯟꯕ. ꯁꯤꯁ ꯍꯥꯏꯕꯗꯤ ꯆꯦꯠꯁꯤꯜꯍꯟꯕꯗꯨꯅꯤ. ꯂꯨꯖꯟ ꯍꯥꯏꯗꯤ ꯀꯣꯝꯊꯣꯛꯍꯟꯕꯅꯤꯀꯣ. ꯑꯣꯄꯣꯖꯤꯠ ꯑꯣꯏꯅꯗꯣꯏꯅꯤ. ꯚꯥꯞ ꯉꯥꯛꯇꯅꯤ ꯑꯅꯤꯁꯤ ꯑꯃꯨꯛꯀꯣ. ꯃꯊꯪꯗ one word substitutionꯒꯤ a herd of flock of animals being driven in a body ꯍꯥꯏꯕꯗꯤ ꯑꯆꯠꯄ ꯁꯥꯒꯤ ꯁꯪꯒꯨ ꯍꯥꯏꯕꯅꯦꯕ. ꯁꯥ ꯁꯪꯒꯨ ꯆꯠꯄꯗꯨ ꯃꯗꯨ ꯀꯩ ꯀꯧꯏ ꯑꯗꯨꯒꯤ ꯁꯪꯒꯨꯗꯨ ꯗ꯭ꯔꯣꯞ ꯀꯧꯏ. DROVE ꯗ꯭ꯔꯣꯞ. ꯁꯤꯅ ꯀꯂꯦꯛꯇꯤꯚ ꯅꯥꯎꯟ ꯑꯣꯏꯗꯣꯏꯕ. ꯅꯝꯕꯔ 2ꯗ a group of 3 novels or plays is complete in itself ꯀꯣ. ꯅꯣꯕꯦꯜ ꯑꯍꯨꯝꯅꯤ ꯒ꯭ꯔꯨꯞ ꯅꯣꯕꯦꯜ ꯑꯍꯨꯝꯒꯤ ꯒ꯭ꯔꯨꯞꯅꯤ ꯅꯠꯇ꯭ꯔꯒ ꯄ꯭ꯂꯦ ꯍꯥꯏꯗꯤ ꯗ꯭ꯔꯃꯥꯒꯨꯝꯕꯒꯤꯀꯣ. ꯃꯈꯣꯏꯁꯤ ꯀꯩꯗꯧꯕ ꯑꯃꯃꯝꯗꯨꯗ ꯑꯃꯨꯛ ꯏꯄꯤꯁꯣꯠ ꯑꯃꯃꯝ ꯂꯣꯏꯗꯣꯏꯅꯤꯀꯣ. ꯃꯗꯨ ꯀꯩ ꯀꯧꯋꯦꯕ ꯇ꯭ꯔꯥꯏꯂꯣꯖꯤ ꯀꯧꯏ. ꯃꯩꯇꯩꯂꯣꯟꯗ ꯐꯖꯅ ꯍꯜꯂꯒꯗꯤ ꯃꯊꯪ ꯃꯊꯪ ꯃꯔꯤ ꯂꯩꯅꯕ ꯂꯥꯏꯔꯤꯛ ꯑꯍꯨꯝ ꯍꯥꯏꯕꯅꯦꯕꯀꯣ. ꯃꯊꯪ ꯃꯊꯪ ꯃꯔꯤ ꯂꯩꯅꯕ ꯂꯥꯏꯔꯤꯛ ꯑꯍꯨꯝ. ꯃꯊꯪꯗ ꯏꯗꯤꯌꯝꯁꯇ ꯌꯦꯡꯉꯨ. ꯏꯗꯤꯌꯝꯁꯇ ꯕꯦꯡ ꯐꯣꯔ ꯗ ꯕꯛ ꯍꯥꯏꯗꯤ ꯄꯩꯁꯥꯒꯤ ꯚꯦꯂꯨꯗꯣ ꯍꯦꯟꯅ ꯃꯣꯔ ꯚꯦꯂꯨ ꯐꯣꯔ ꯃꯅꯤ ꯄꯩꯁꯥ ꯚꯦꯂꯨꯗꯤ ꯍꯦꯟꯒꯠꯄ ꯍꯥꯏꯇꯥꯔꯦ. ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯗꯨꯒꯤ ꯄꯩꯁꯥ ꯚꯦꯂꯨꯗꯣ ꯍꯥꯟꯅꯗꯤ ꯍꯦꯟꯒꯠꯄꯗꯨꯅꯤ. ꯔꯥꯏꯁ ꯗ ꯕꯥꯔ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝꯁꯦ ꯑꯍꯦꯟꯕ ꯍꯦꯟꯅ ꯆꯥꯎꯕ ꯄꯥꯟꯗꯝ ꯑꯃ ꯅꯪꯅ ꯍꯦꯟꯅ ꯁꯦꯝꯃꯛꯄꯗꯨꯅꯦꯕꯀꯣ. ꯄꯥꯟꯗꯝꯗꯣ ꯑꯍꯦꯟꯕ ꯄꯥꯟꯗꯝ ꯊꯝꯃꯛꯄ ꯍꯥꯏꯇꯥꯔꯦ. ꯚꯥꯞ ꯑꯣꯏꯅ ꯌꯨꯁ ꯇꯧꯏꯁꯤꯅ. ꯁ꯭ꯄꯦꯂꯤꯡꯗ ꯄꯤꯁꯐꯨꯜ ꯍꯥꯏꯕꯗꯤ ꯁꯥꯟꯇꯤ ꯑꯣꯏꯕ ꯍꯥꯏꯕꯅꯤ. ꯄꯤꯁꯐꯨꯜ ꯁ꯭ꯄꯦꯂꯤꯡꯁꯤ ꯁꯤꯗ ꯑꯆꯨꯝꯕꯗꯨ ꯂꯩꯔꯦ. ꯅꯝꯕꯔ ꯗꯤꯁꯤꯅ ꯏꯟꯀꯔꯦꯛ ꯑꯣꯏꯕ ꯊꯤꯌꯨ ꯍꯥꯏꯕꯅꯤ. ꯗꯤ ꯊꯤ ꯇꯥꯔꯦ. ꯏꯟꯀꯔꯦꯛꯂꯤ ꯁ꯭ꯄꯦꯜ ꯑꯃꯁꯨꯡ ꯀꯔꯦꯛꯂꯤ ꯁ꯭ꯄꯦꯜ ꯍꯥꯏꯅ ꯍꯪꯕꯅꯤ. ꯑꯗꯣ ꯁꯤꯗꯗꯤ ꯏꯟꯀꯔꯦꯛꯂꯤ ꯁ꯭ꯄꯦꯜ ꯑꯣꯏꯕꯗꯨ ꯊꯤꯌꯨ ꯍꯥꯏꯕꯅꯦꯕꯀꯣ. ꯅꯝꯕر 2ꯗ ꯏꯟꯀꯔꯦꯛꯂꯤ ꯁ꯭ꯄꯦꯜ ꯋꯥꯔꯗ ꯆꯨꯝꯗꯕ ꯁ꯭ꯄꯦꯂꯤꯡ ꯆꯨꯝꯗꯕꯗꯨ ꯊꯤꯌꯨ. ꯑꯗꯨꯗꯤ ꯑꯦꯂꯣꯠꯃꯦꯟ ꯍꯥꯏꯒꯗꯕ. ꯑꯦꯂꯣꯠꯃꯦꯟ ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛꯀ ꯈꯨꯠꯁꯤꯟꯅꯕꯗꯨꯅꯦꯕꯀꯣ. ꯄꯣꯁꯇꯤꯡ ꯃꯐꯝꯒ ꯄꯤꯕ ꯈꯣꯠꯄ ꯊꯕꯛ ꯁꯤꯟꯅꯕꯗꯨꯅ SSC/GDꯁꯤ ꯈꯜꯂꯦ ꯑꯗꯨꯒ ꯅꯪꯒꯤ ꯄꯣꯁꯇꯤꯡꯁꯦ ꯁꯤꯗ ꯇꯥꯔꯦ ꯑꯗꯨꯗ ꯇꯥꯔꯦ ꯍꯥꯏꯅ ꯅꯪꯅ ꯑꯗꯨꯒ BSc ꯐꯪꯉꯦ ꯍꯥꯏꯕꯅꯆꯤꯡꯕꯁꯦ ꯑꯦꯂꯣꯠꯃꯦꯟ ꯀꯧꯋꯦ ꯃꯁꯤ. ꯃꯊꯪꯗ ꯁꯤꯅꯣꯅꯤꯝꯗ ꯑꯦꯛꯁꯄꯦꯛꯇꯦꯠ ꯀꯣꯏꯁꯟ 25 ꯋꯥꯔꯗꯁꯤꯗ ꯀꯤꯌꯣꯁ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯕ ꯍꯥꯏꯗꯤ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯐꯤꯕꯝꯗꯨꯀꯣ. ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯍꯥꯏꯁꯦ. ꯑꯗꯨꯅ ꯗꯤꯁꯑꯣꯔꯗꯔ ꯍꯥꯏꯕꯗꯤ ꯅꯥꯎꯟꯅꯤꯀꯣ ꯁꯤ. ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯁꯤ ꯏꯟ ꯀꯦꯑꯣꯁꯇ ꯂꯩꯀꯣ ꯍꯥꯏꯕꯗꯤ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯕ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯐꯤꯕꯝꯗꯨꯗ. ꯗꯤꯁꯑꯣꯔꯗꯔ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯔꯨꯜꯅꯆꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯐꯣꯂꯣ ꯇꯧꯅꯗꯅ ꯏꯀꯥꯏ ꯀꯥꯏꯔ ꯂꯩꯕꯁꯦ ꯑꯣꯔꯗꯔ ꯅꯥꯏꯗꯅ ꯂꯩꯕ ꯍꯥꯏꯇꯥꯔꯦ. ꯃꯤꯛꯁꯑꯞꯀ ꯍꯥꯏꯕꯁꯤ ꯅꯥꯎꯟꯅꯤ. ꯃꯥꯅ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ a situation that is full of confusion especially because somebody has made a mistake. ꯀꯅꯥꯒꯨꯝꯕꯅ ꯑꯁꯣꯏꯕ ꯑꯃ ꯇꯧꯕꯗꯒꯤ ꯌꯥꯝꯅ ꯀꯟꯐ꯭ꯌꯨꯖꯟ ꯑꯃꯁꯨꯡ ꯆꯃꯝꯅꯕ ꯐꯤꯕꯝ ꯑꯃ ꯊꯣꯛꯂꯛꯄꯁꯦ ꯃꯤꯛꯁꯑꯞ ꯀꯧꯏꯀꯣ. ꯗꯤꯁ ꯑꯦꯔꯦ ꯍꯥꯏꯗꯤ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗꯕ ꯀꯟꯐ꯭ꯌꯨꯖꯟ ꯆꯃꯝꯅꯕꯗꯨꯅꯦꯕꯀꯣ. ꯑꯗꯒꯤ ꯀ꯭ꯂꯦꯟꯗꯦꯁꯇꯥꯏꯟ ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯦꯗꯖꯦꯛꯇꯤꯚꯅꯤ. ꯅꯪꯅ ꯍꯨꯔꯥꯟꯅ ꯇꯨꯃꯤꯟꯅ ꯍꯨꯔꯥꯟ ꯅꯥꯗ ꯇꯧꯕꯁꯦ ꯃꯗꯨ ꯀ꯭ꯂꯦꯟꯗꯦꯁꯇꯥꯏꯟ ꯀꯧꯏꯀꯣ. ꯁꯤꯀ꯭ꯔꯦꯠ ꯍꯥꯏꯕꯗꯨꯅꯤ. ꯀꯣꯕꯔꯠ ꯍꯥꯏꯗꯤ ꯃꯤ ꯈꯪꯍꯟꯗꯅ ꯇꯧꯕ ꯀꯣꯕꯔꯠ ꯑꯣꯄꯔꯦꯁꯟꯒ ꯍꯥꯏꯁꯦ. ꯁꯔꯦꯞꯇꯤꯁꯤꯌꯁ ꯍꯥꯏꯕꯗꯤ ꯇꯨꯃꯤꯟꯅ ꯃꯤ ꯈꯪꯍꯟꯗꯅ. ꯁ꯭ꯇꯤꯜꯗꯤ ꯍꯥꯏꯗꯤ ꯍꯨꯔꯥꯟꯕ. ꯁ꯭ꯇꯤꯜꯗꯤꯒ ꯐꯔꯇꯤꯛꯀꯁꯦ ꯁꯤꯅꯣꯅꯤꯝꯅꯤꯀꯣ. ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ ꯃꯤꯅꯤꯡꯁꯦ. ꯍꯨꯔꯥꯟꯅ ꯃꯤ ꯈꯪꯍꯟꯗꯅ ꯇꯨꯃꯤꯟꯅ ꯇꯧꯕ ꯍꯥꯏꯕꯅꯤ ꯃꯥꯒꯤꯗꯤꯀꯣ. ꯀꯣꯂꯣꯖꯦꯟ ꯍꯥꯏꯁꯤꯅ ꯌꯥꯝ ꯆꯥꯎꯕ. ꯑꯗ ꯏꯅꯣꯃꯔꯁ ꯌꯥꯝ ꯆꯥꯎꯕ. ꯒꯤꯒꯥꯟꯇꯤꯛ ꯌꯥꯝ ꯆꯥꯎꯕ. ꯍ꯭ꯌꯨꯖ ꯆꯥꯎꯕ. ꯃꯦꯁꯤꯞ ꯌꯥꯝ ꯆꯥꯎꯕ. ꯕꯦꯔꯤ ꯕꯤꯛ ꯌꯥꯝ ꯆꯥꯎꯕ ꯑꯗꯨꯝ ꯍꯥꯏꯔꯦꯀꯣ. ꯀꯃꯣꯁꯟ ꯍꯥꯏꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯪꯒꯤ ꯋꯥꯈꯜ ꯆꯔꯥꯡꯅꯕ ꯐꯥꯎꯔꯛꯄꯗꯣ. ꯁꯗꯟ ꯅꯣꯏꯖꯤ ꯀꯟꯐ꯭ꯌꯨꯖꯟ ꯑꯣꯔ ꯑꯦꯛꯁꯥꯏꯠꯃꯦꯟ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯨꯛꯅꯤꯡ ꯌꯥꯝ ꯆꯔꯥꯡꯅꯕ ꯐꯥꯎꯔꯛꯄꯁꯤꯅꯦꯕꯀꯣ. ꯑꯗꯒꯤ ꯑꯗꯨꯅ ꯃꯥꯏꯗꯤ ꯗꯤꯁꯇꯔꯕꯦꯟꯁ ꯍꯥꯏꯔꯛꯑꯅꯤꯀꯣ. ꯅꯥꯎꯟꯅꯤ ꯃꯥꯏꯁꯤ. ꯗꯤꯁꯇꯔꯕꯦꯟ ꯋꯥꯈꯜ ꯆꯔꯥꯡꯅꯕ. ꯐꯥꯔꯁ ꯍꯥꯏꯕꯗꯤ ꯀꯩꯁꯨ ꯂꯩꯇꯕ ꯃꯔꯝꯗ ꯋꯥꯈꯜ ꯆꯔꯥꯡꯅꯕ ꯐꯥꯎꯕ. ꯑꯞꯔꯣꯔ ꯍꯥꯏꯕꯗꯤ ꯌꯥꯝ ꯅꯤꯜ ꯈꯣꯡꯕ ꯃꯤ ꯃꯌꯥꯝ ꯑꯃꯅ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯄꯦꯟꯗ ꯐꯣꯡꯗꯣꯛꯄ ꯌꯥꯝꯅ ꯅꯤꯜ ꯈꯣꯡꯕꯁꯤ ꯑꯞꯔꯣꯔ ꯀꯧꯏꯀꯣ. ꯀ꯭ꯂꯦꯃꯔ ꯍꯥꯏꯕꯗꯤ ꯁꯥꯁꯤꯡ ꯅꯠꯇ꯭ꯔꯒ ꯃꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯤꯜ ꯈꯣꯡꯕ ꯁꯤꯔꯤꯁꯦ ꯃꯁꯤ ꯀ꯭ꯂꯦꯃꯔ ꯀꯧꯏꯀꯣ. ꯀꯟꯖꯤꯅꯤꯌꯦꯜ ꯍꯥꯏꯕꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯅꯪꯒ ꯆꯨꯅꯕ ꯃꯤꯁꯛꯇꯣ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯕ ꯃꯤꯗꯨꯅꯦꯕ ꯀꯟꯖꯤꯅꯤꯌꯦꯜ ꯑꯣꯏꯕ ꯍꯥꯏꯗꯤ. ꯀꯟꯖꯤꯅꯤꯌꯦꯜ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯃꯇꯝ ꯂꯦꯟꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯕ
ꯇꯣꯠꯅ ꯇꯤꯟꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯀꯦꯔꯦꯛꯇꯔ ꯃꯥꯟꯅꯕꯅꯤꯅ ꯃꯗꯨ ꯀꯟꯖꯤꯅꯤꯌꯦꯜ ꯑꯣꯏꯕ ꯀꯧꯋꯦ ꯑꯗꯨꯅ ꯃꯥꯗꯤ ꯐꯦꯚꯔꯦꯕꯜ ꯁꯨꯅꯕ ꯀꯣꯔꯗꯦꯜ ꯍꯥꯏꯗꯤ ꯌꯥꯝ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯕ ꯁꯨꯏꯇꯦꯕꯜ ꯆꯥꯅꯕ ꯁꯨꯏꯇꯦꯠ ꯆꯥꯅꯕ ꯐꯤꯠ ꯑꯣꯏꯕꯗꯣꯀꯣ ꯃꯥꯒꯤꯗꯤ ꯑꯦꯟꯇꯣꯅꯤꯝ ꯍꯪꯉꯛꯑꯒꯗꯤ ꯍꯣꯁꯇꯥꯏꯜꯒꯨꯝꯕ ꯍꯥꯏꯔꯛꯀꯗꯣꯏꯅꯤꯀꯣ ꯍꯣꯁꯇꯥꯏꯜꯒꯨꯝꯕ ꯍꯥꯏꯔꯛꯀꯗꯣꯏꯕ ꯃꯊꯪꯗ ꯑꯦꯟꯇꯣꯅꯤꯝꯗ ꯑꯃ ꯌꯦꯡꯉꯣ ꯑꯦꯟꯇꯣꯅꯤꯝꯗ ꯑꯦꯒ꯭ꯔꯤꯃꯦꯟ ꯍꯥꯏꯕꯗꯤ ꯃꯣꯠ ꯃꯥꯟꯅꯕꯗꯨꯅꯦꯕꯀꯣ ꯌꯥꯅꯕꯗꯨꯅꯦꯕ ꯅꯥꯎꯟꯅꯤ ꯑꯗꯨ ꯃꯥꯗꯤ ꯗꯤꯁꯀꯣꯔꯠ ꯌꯥꯅꯗꯕ ꯀꯟꯐ꯭ꯂꯤꯛ ꯃꯔꯤ ꯌꯦꯠꯅꯕ ꯗꯤꯁꯑꯦꯒ꯭ꯔꯤꯃꯦꯟ ꯌꯥꯅꯗꯕ ꯗꯤꯁꯦꯟꯁꯁ ꯌꯥꯅꯗꯕ ꯍꯥꯏꯗꯣꯏꯅꯤꯀꯣ ꯑꯦꯂꯤꯌꯟ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯂꯦꯟꯗꯤ ꯑꯦꯖꯦꯛꯇꯤꯞꯅꯤꯀꯣ ꯐꯣꯔꯦꯟꯅꯔ ꯍꯥꯏꯇꯥꯔꯦꯀꯣ ꯐꯣꯔꯦꯟꯅꯔꯁꯦ ꯐꯣꯔꯦꯟꯗꯩ ꯂꯥꯛꯄ ꯃꯤꯁꯦ ꯐꯣꯔꯦꯟꯅꯔꯁꯦ ꯑꯦꯂꯦꯟ ꯀꯧꯏ ꯑꯗꯨꯒ ꯑꯇꯣꯞꯄ ꯄ꯭ꯂꯥꯅꯦꯠꯇꯩ ꯂꯥꯛꯑꯁꯨ ꯑꯦꯂꯦꯟ ꯍꯥꯏꯅ ꯀꯧꯅꯦꯕꯀꯣ ꯃꯥꯗꯤ ꯅꯦꯇꯤꯞ ꯍꯥꯏꯗꯤ ꯃꯥꯒꯤ ꯍꯧꯔꯛꯐꯝꯗꯨꯒꯤ ꯑꯣꯏꯕ ꯗꯣꯃꯦꯁꯇꯤꯛ ꯍꯥꯏꯗꯤ ꯀꯅꯥꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯀꯟꯇ꯭ꯔꯤ ꯑꯃꯒꯤ ꯃꯥꯒꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯑꯣꯏꯗꯣꯏꯅꯤ ꯑꯇꯣꯞꯄꯒꯤ ꯅꯠꯇꯦ ꯏꯟꯅꯦꯠ ꯅꯠꯇ꯭ꯔꯒ ꯏꯟꯕꯣꯔꯟ ꯍꯥꯏꯁꯤ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯤ ꯄꯣꯛꯄꯒ ꯂꯣꯏꯅꯔꯛꯂꯕ ꯍꯥꯏꯕꯅꯤ ꯑꯗꯨꯗꯤ ꯃꯁꯥꯒꯤ ꯀꯟꯇ꯭ꯔꯤꯗꯨꯒꯤ ꯑꯣꯏꯕ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯃꯦꯆꯔ ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯗꯕꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯥꯟꯅꯕ ꯈꯣꯠꯅꯕ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯃꯗꯨ ꯃꯥꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜꯂꯤ ꯇꯧꯕ ꯅꯠꯇꯕ ꯉꯥꯏꯍꯥꯛꯇꯪ ꯏꯟꯖꯣꯏꯃꯦꯟ ꯄ꯭ꯂꯦꯖꯔ ꯐꯪꯅꯕ ꯇꯧꯕꯗꯣ ꯑꯃꯦꯆꯔ ꯀꯧꯋꯦ ꯑꯗꯨꯝꯕ ꯃꯤꯁꯛꯇꯣ ꯑꯗꯨꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯍꯥꯏꯁꯤꯅ ꯁꯤꯟꯐꯝ ꯅꯥꯏꯅ ꯇꯧꯕ ꯑꯦꯛꯁꯄꯥꯔꯠꯇꯨꯅꯦꯕꯀꯣ ꯃꯥꯁꯇꯔ ꯍꯥꯏꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯍꯩꯁꯤꯡꯉꯕꯗꯨꯅꯤ ꯑꯦꯝꯕꯤꯒꯣꯁ ꯍꯥꯏꯕꯗꯤ ꯑꯔꯊ ꯑꯅꯤ ꯂꯣꯡꯕ ꯒ꯭ꯌꯥꯟ ꯇꯥꯟꯕ ꯉꯝꯗꯕꯗꯣ ꯄ꯭ꯔꯤꯁꯥꯏꯁ ꯍꯥꯏꯕꯗꯤ ꯆꯞ ꯆꯥꯅ ꯍꯥꯏꯔꯕ ꯀ꯭ꯂꯤꯌꯥꯔ ꯍꯥꯏꯗꯤ ꯇꯁꯦꯡꯉꯕ ꯑꯦꯛꯁꯦꯁꯤꯕꯜ ꯑꯩꯈꯣꯏꯅ ꯅꯣꯂꯦꯖ ꯐꯪ ꯉꯝꯕ ꯑꯣꯕꯤꯌꯁ ꯍꯥꯏꯗꯤ ꯏꯔꯥꯏ ꯂꯥꯏꯕ ꯈꯪꯕꯗ ꯂꯥꯏꯕꯗꯨꯅꯤ ꯄ꯭ꯂꯦꯟ ꯍꯥꯏꯗꯤ ꯏꯆꯝ ꯆꯝꯕ ꯈꯪꯕꯗ ꯉꯝꯕ ꯑꯣꯏꯗꯣꯏꯅꯤ ꯑꯦꯝꯕꯤꯒꯣꯁ ꯑꯣꯏꯕ ꯍꯥꯏꯕꯁꯤꯅ ꯑꯦꯖꯦꯛꯇꯤꯞꯅꯤ ꯃꯥꯗꯤ ꯈꯪꯕꯗ ꯄꯥꯛ ꯉꯝꯃꯔꯣꯏ ꯑꯦꯃꯦꯕꯜ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯑꯦꯖꯦꯛꯇꯤꯞ ꯃꯥꯗꯤ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯕ ꯇꯣꯠꯅ ꯇꯤꯟꯅꯕ ꯅꯨꯡꯉꯥꯏꯕꯗꯨꯅꯦꯕꯀꯣ ꯍꯣꯁꯇꯥꯏꯜ ꯑꯣꯏꯕꯗꯤ ꯇꯣꯠꯅ ꯇꯤꯟꯅꯕ ꯅꯨꯡꯉꯥꯏꯔꯣꯏ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕ ꯅꯨꯡꯉꯥꯏꯔꯣꯏ ꯌꯥꯝꯅ ꯑꯌꯦꯠ ꯑꯄꯟ ꯌꯥꯝ ꯊꯣꯛꯑꯅꯤ ꯃꯔꯩ ꯃꯔꯥꯡ ꯌꯥꯝ ꯊꯥꯅꯅꯤ ꯗꯤꯁꯑꯦꯒ꯭ꯔꯦꯕꯜ ꯍꯥꯏꯕꯗꯤ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯗꯕ ꯑꯟꯄ꯭ꯂꯤꯖꯦꯟ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯍꯟꯗꯕ ꯍꯥꯏꯕꯅꯤ ꯑꯟꯒ꯭ꯔꯦꯁꯤꯌꯁ ꯍꯥꯏꯕꯗꯤ ꯌꯥꯝ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯗꯕ ꯍꯥꯏꯕꯅꯦꯕꯀꯣ ꯒ꯭ꯔꯦꯁꯤꯌꯁ ꯍꯥꯏꯕꯗꯤ ꯐ꯭ꯔꯦꯟꯂꯤꯒ ꯑꯣꯏꯕ ꯍꯥꯏꯕꯗꯨꯅꯦꯕ ꯃꯊꯪꯗ ꯋꯥꯟ ꯋꯥꯔꯗ ꯁꯕꯁꯇꯤꯇ꯭ꯌꯨꯁꯟꯗꯀꯣ ꯅꯣꯇꯣꯔꯤꯌꯁ ꯍꯥꯏꯕꯗꯤ ꯑꯦꯖꯦꯛꯇꯤꯞꯅꯤ ꯐꯦꯃꯁ ꯍꯥꯏꯕ ꯑꯃ ꯂꯩꯀꯣ ꯐꯦꯃꯁ ꯍꯥꯏꯕꯁꯤꯅ ꯑꯐꯕꯗ ꯐꯥꯎꯗꯣꯏꯅꯦꯕꯀꯣ ꯅꯣꯇꯣꯔꯤꯌꯁ ꯍꯥꯏꯕꯁꯤꯅ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯐꯠꯇꯕꯗ ꯐꯥꯎꯗꯣꯏꯕ ꯋꯦꯜ ꯅꯣꯟ ꯐꯣꯔ ꯕꯤꯡ ꯕꯦꯗ ꯐꯠꯇꯕꯩ ꯐꯥꯎꯕ ꯅꯨꯃꯤꯁꯃꯦꯇꯤꯁ ꯍꯥꯏꯕꯅꯤ ꯁꯤ ꯅꯨꯃꯤꯁꯃꯦꯇꯤꯁ ꯁ꯭ꯄꯦꯂꯤꯡ ꯂꯥꯜꯂꯦꯀꯣ ꯅꯨꯃꯤꯁꯃꯦꯇꯤꯁ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯁ꯭ꯄꯦꯂꯤꯡꯁꯤ ꯅꯨꯃꯤꯁꯃꯦꯇꯤꯁ ꯍꯥꯏꯕꯗꯤ ꯑꯦ ꯄꯥꯔꯁꯟ ꯍꯨ ꯀꯂꯦꯛꯁ ꯑꯣꯔ ꯁ꯭ꯇꯗꯤꯁ ꯀꯣꯏꯟꯁ ꯑꯣꯔ ꯃꯦꯗꯜ ꯍꯥꯏꯗꯤ ꯄꯩꯁꯥ ꯀꯣꯏꯅꯆꯤꯡꯕ ꯀꯂꯦꯛꯁꯟ ꯇꯧꯕ ꯃꯤꯁꯦ ꯀꯣꯏꯟ ꯀꯣ ꯀꯣꯏꯟ ꯈꯪꯉꯤꯀꯣ ꯄꯩꯁꯥ ꯑꯩꯈꯣꯏꯒꯤ ꯆꯟꯗꯤ ꯆꯠꯄꯤꯒ ꯍꯥꯏꯅꯕꯗꯣ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟꯗ ꯑꯁꯤꯒꯨꯝꯕ ꯀꯂꯦꯛꯁꯟ ꯇꯧꯕ ꯃꯤꯁꯤ ꯅ꯭ꯌꯨꯃꯤꯁꯃꯦꯇꯤꯁ ꯀꯧꯏ ꯀꯃꯟ ꯅꯥꯎꯟ ꯑꯣꯏꯅ ꯌꯨꯁ ꯇꯧꯅꯤ ꯃꯁꯤꯀꯣ ꯑꯣꯗꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯩꯔꯦꯡ ꯑꯣꯏꯗꯣꯏꯅꯤ ꯀꯅꯥꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯗꯨ ꯍꯔꯥꯎ ꯐꯣꯡꯗꯣꯛꯄꯒꯤ ꯄ꯭ꯔꯣꯒꯥꯝ ꯑꯗꯒꯤ ꯏꯁꯄꯦꯁꯦꯜ ꯏꯚꯦꯟꯒꯨꯝꯕꯗ ꯁꯛꯄ ꯑꯗꯨꯒꯨꯝꯕ ꯄꯣꯏꯝꯒꯨꯝꯕꯗꯨꯅꯤ ꯑꯣꯗꯤ ꯍꯥꯏꯁꯤꯀꯣ ꯅꯥꯎꯅꯤ ꯑꯣꯄꯦꯛ ꯍꯥꯏꯕꯁꯤꯅ ꯑꯦꯖꯦꯛꯇꯤꯞꯅꯤ ꯃꯉꯥꯟ ꯐꯥꯎ ꯆꯠ ꯉꯝꯗꯕꯁꯨ ꯑꯣꯄꯦꯛ ꯀꯧꯏ ꯑꯗꯨꯒ ꯃꯤꯅ ꯉꯥꯡꯊꯣꯛ ꯁꯥꯗꯣꯔꯛꯄꯗ ꯃꯗꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗꯕ ꯑꯗꯨꯁꯨ ꯑꯣꯄꯦꯛ ꯑꯣꯏꯕ ꯀꯧꯏ ꯄꯦꯗꯥꯟ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯅꯥꯎꯟꯅꯤ ꯃꯤꯁꯛ ꯑꯃꯈꯛ ꯑꯣꯏꯗꯣꯏꯅꯤ ꯃꯥꯁꯤ ꯌꯥꯝ ꯍꯦꯟꯅ ꯐꯣꯔꯃꯦꯜ ꯔꯨꯜꯒꯨꯝꯕꯗꯤ ꯍꯦꯟꯅ ꯂꯨꯞꯁꯤꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯔꯨꯜꯒꯨꯝꯕꯗꯤ ꯌꯥꯝꯅ ꯏꯁꯇ꯭ꯔꯤꯛꯂꯤ ꯐꯣꯂꯣ ꯇꯧꯁꯤꯟꯕ ꯍꯦꯟꯖꯤꯟꯅ ꯀꯥ ꯍꯦꯟꯅ ꯑꯗꯨꯒꯨꯝꯕꯁꯤ ꯄꯦꯗꯥꯟ ꯀꯧꯏ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛꯁꯤꯀꯣ ꯃꯊꯪꯗ ꯏꯗꯤꯌꯝꯁꯇ ꯑꯦꯟ ꯑꯣꯄꯟ ꯕꯨꯛ ꯍꯥꯏꯕꯗꯤ ꯑꯔꯣꯟ ꯑꯊꯨꯞ ꯂꯩꯇꯕ ꯃꯤꯁꯛ ꯑꯃ ꯋꯥꯟ ꯗꯦꯠ ꯍꯦꯜ ꯅꯣ ꯁꯤꯀ꯭ꯔꯦꯠ ꯑꯔꯣꯟ ꯑꯊꯨꯞ ꯂꯩꯇꯕ ꯃꯤꯁꯛ ꯍꯥꯏꯕꯅꯤꯀꯣ ꯋꯥꯟ ꯑꯕꯥꯎꯠ ꯍꯨꯝ ꯏꯠ ꯏꯁ ꯏꯖꯤ ꯇꯨ ꯅꯣ ꯑꯦꯕ꯭ꯔꯤꯊꯤꯡ ꯀꯣ ꯍꯥꯏꯗꯤ ꯑꯔꯣꯟ ꯑꯊꯨꯞ ꯂꯩꯇꯕ ꯃꯥꯏ ꯃꯔꯝꯗ ꯃꯤꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛ ꯈꯪꯅꯕ ꯑꯣꯏꯕꯁꯤꯀꯣ ꯑꯣꯄꯟ ꯕꯨꯛ ꯀꯧꯏ ꯑꯦꯁ ꯍꯥꯔꯠ ꯑꯦꯁ ꯑꯦ ꯅꯦꯜ ꯍꯥꯏꯕꯗꯤ ꯅꯦꯜ ꯍꯥꯏꯕꯗꯤ ꯌꯨꯄꯤꯗꯨꯅꯤꯀꯣ ꯌꯨꯄꯤꯒꯨꯝꯅ ꯌꯥꯝ ꯀꯟꯕ ꯍꯥꯏꯕꯗꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯍꯥꯏꯕꯅꯤ ꯏꯃꯣꯁꯟꯂꯦꯁ ꯀꯣ ꯑꯦꯖꯦꯛꯇꯤꯞꯅꯤ ꯏꯃꯣꯁꯟꯂꯦꯁ ꯍꯥꯏꯗꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯑꯟꯔꯤꯂꯦꯇꯤꯡ ꯑꯟꯔꯤꯂꯦꯇꯤꯡꯗꯤ ꯁꯤꯗꯤ ꯌꯥꯎꯔꯣꯏꯀꯣ ꯃꯥꯒꯤ ꯃꯤꯅꯤꯡꯗ ꯑꯟꯔꯤꯂꯦꯇꯤꯡ ꯍꯥꯏꯕꯗꯤ ꯀꯅꯥꯒꯨꯝꯕ ꯑꯇꯣꯞꯄꯒꯤ ꯄꯨꯛꯅꯤꯡ ꯍꯨꯜ ꯈꯪꯗꯅ ꯊꯕꯛ ꯇꯧꯕꯁꯦ ꯏꯐ ꯑꯦ ꯄꯥꯔꯁꯟ ꯏꯁ ꯑꯟꯔꯤꯂꯦꯇꯤꯡ ꯗꯦ ꯀꯟꯇꯤꯅ꯭ꯌꯨ ꯋꯤꯠ ꯁꯝꯊꯤꯡ ꯋꯤꯗꯥꯎꯠ ꯀꯟꯁꯤꯗꯔꯤꯡ ꯗ ꯐꯤꯂꯤꯡꯁ ꯑꯣꯐ ꯑꯗꯔ ꯄꯤꯄꯜ ꯃꯤ ꯑꯇꯣꯞꯄꯒꯤ ꯄꯨꯛꯅꯤꯡ ꯍꯨꯜ ꯈꯟꯗꯅ ꯊꯕꯛꯁꯦ ꯑꯗꯨꯝ ꯇꯧꯕ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯍꯥꯏꯕꯅꯦꯕ ꯑꯟꯔꯤꯂꯦꯇꯤꯡ ꯍꯥꯏꯁꯤꯀꯣ ꯇꯨ ꯍꯦꯞ ꯅꯣ ꯐꯤꯂꯤꯡ ꯂꯩꯇꯕ ꯏꯃꯣꯁꯟꯂꯦꯁ ꯍꯥꯏꯕꯁꯤꯗ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯣ ꯑꯣꯕ꯭ꯂꯤꯛ ꯄꯤꯔꯤꯁꯦ ꯃꯣꯏꯁꯦ ꯑꯟꯁꯔ ꯑꯃ ꯅꯠꯇ꯭ꯔ ꯑꯃ ꯂꯣꯏ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯅꯦꯕꯀꯣ ꯃꯤꯅꯤꯡ ꯃꯥꯟꯅꯕ ꯉꯥꯛꯇꯅꯦ ꯍꯥꯏꯔꯤꯁꯦ ꯑꯦꯠ ꯗꯦꯒꯁ ꯗ꯭ꯔꯣꯟ ꯗꯦꯒꯔ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥꯡ ꯁꯣꯔꯤꯒꯨꯝꯕ ꯊꯥꯡ ꯑꯇꯦꯟꯕ ꯃꯆꯥ ꯑꯃꯅꯤ ꯅꯤꯡꯊꯧꯁꯤꯡꯅꯒ ꯌꯞꯄꯗꯨ ꯃꯕꯨꯛꯇ ꯑꯗꯨꯝꯕ ꯊꯥꯡꯁꯦ ꯗ꯭ꯔꯣꯟ ꯍꯥꯏꯗꯤ ꯁꯠꯇꯣꯛꯅꯕꯒꯤ ꯐꯤꯕꯝꯗ ꯂꯩꯕ ꯍꯥꯏꯕꯅꯤ ꯊꯥꯡ ꯁꯠꯅꯕꯒꯤ ꯐꯤꯕꯝꯗ ꯂꯩꯕ ꯍꯥꯏꯕꯗꯤ ꯌꯦꯛꯅꯕ ꯍꯥꯏꯕꯅꯤ ꯑꯦꯖꯦꯛꯇꯤꯞꯅꯤ ꯑꯩꯈꯣꯏ ꯑꯦꯅꯤꯃꯤꯁ ꯑꯣꯏꯕ ꯍꯣꯁꯇꯥꯏꯜ ꯍꯥꯏꯕꯗꯤ ꯃꯔꯩ ꯃꯔꯥꯡ ꯊꯥꯡꯅꯕ ꯇꯣꯠꯅ ꯇꯤꯟꯅꯕ ꯌꯥꯗꯕꯗꯨ ꯑꯣꯏꯗꯣꯏꯕꯀꯣ ꯑꯦꯠ ꯏꯁꯅꯦꯜ ꯁ꯭ꯄꯦꯁ ꯍꯥꯏꯕꯗꯤ ꯑꯦꯗꯚꯥꯞ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕꯒꯤ ꯃꯑꯣꯡ ꯇꯥꯛꯄꯅꯤꯅ ꯑꯦꯗꯚꯥꯞ ꯍꯥꯏꯇꯥꯔꯦ ꯃꯇꯥꯡꯁꯤꯗ ꯗꯨ ꯁꯝꯊꯤꯡ ꯚꯦꯔꯤ ꯁ꯭ꯂꯣꯂꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯥꯝ ꯇꯞꯅ ꯇꯧꯕꯗꯨꯅꯦꯕꯀꯣ ꯕꯦꯛꯁꯤꯠ ꯗ꯭ꯔꯥꯏꯚꯔ ꯍꯥꯏꯕꯁꯤ ꯅꯥꯎꯅꯤ ꯃꯤꯁꯛ ꯑꯃ ꯑꯋꯥꯠ ꯑꯄꯥ ꯌꯥꯝ ꯁꯥꯕꯗꯣ ꯏꯟꯇꯔꯐꯤꯌꯔꯤꯡ ꯏꯟ ꯑꯦꯐꯤꯌꯔꯁ ꯋꯤꯗꯥꯎꯠ ꯍꯦꯚꯤꯡ ꯅꯣꯂꯦꯖ ꯃꯁꯥꯒꯤ ꯅꯣꯂꯦꯖ ꯂꯩꯇꯅ ꯃꯤꯒꯤ ꯊꯕꯛ ꯇꯧꯔꯝꯗꯥꯏ ꯃꯔꯩ ꯌꯥꯝꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕꯁꯦ ꯕꯦꯛꯁꯤꯠ ꯗ꯭ꯔꯥꯏꯚꯔꯒ ꯍꯥꯏꯁꯦ ꯕꯦꯛꯁꯤꯠ ꯗ꯭ꯔꯥꯏꯚꯔ ꯍꯥꯏꯗꯤ ꯈꯪꯉꯤꯗꯅ ꯕꯁꯅ
ꯕꯁ ꯗ꯭ꯔꯥꯏꯚꯔꯗꯨꯒꯤ ꯅꯥꯀꯟꯗ ꯑꯃ ꯐꯝꯃꯒ ꯑꯗꯨꯗ ꯊꯧ ꯑꯗꯥꯗ ꯊꯧ ꯂꯝꯕꯤꯒ ꯄꯪꯇꯥꯛ ꯇꯥꯛꯄ ꯃꯤꯗꯣ ꯍꯥꯏꯗꯤ ꯑꯋꯥꯠꯄ ꯌꯥꯝ ꯁꯥꯏꯗꯅ ꯈꯪꯗꯅ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯅꯦ ꯃꯥꯅ ꯁꯤꯗ ꯄꯜꯂꯤꯁꯦ ꯀꯣ ꯁ꯭ꯄꯦꯂꯤꯡꯗꯤ ꯍ꯭ꯌꯨꯃꯔꯁ ꯍꯥꯏꯗꯤ ꯐꯥꯒꯤ ꯄꯨꯕ ꯁꯤꯃ ꯑꯊ꯭ꯔꯁꯨ ꯌꯥꯎꯅ ꯈꯪꯖꯤꯜꯂꯨ ꯏꯐꯤꯁꯤꯌꯦꯟ ꯍꯥꯏꯗꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛꯁꯦ ꯑꯩꯈꯣꯏ ꯃꯇꯝ ꯆꯪꯗꯅ ꯑꯩꯈꯣꯏꯒꯤ ꯑꯄꯤꯕ ꯃꯇꯝꯗ ꯆꯞ ꯆꯥꯅꯒ ꯇꯧ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯄꯥꯡꯕ ꯉꯝꯕ ꯍꯥꯏꯕꯅꯤ ꯏꯐꯤꯁꯤꯌꯦꯟ ꯑꯣꯏꯕ ꯁꯐꯤꯁꯤꯌꯦꯟ ꯃꯔꯥꯡ ꯀꯥꯏꯕ ꯄ꯭ꯔꯣꯐꯤꯁꯤꯌꯦꯟ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯊꯕꯛ ꯑꯃ ꯇꯧꯊꯣꯛꯄꯗ ꯍꯩꯁꯤꯡꯅ ꯇꯧꯕ ꯉꯝꯕꯁꯦ ꯄ꯭ꯔꯣꯐꯤꯁꯤꯌꯦꯟ ꯑꯣꯏꯕ ꯀꯧꯏ ꯇ꯭ꯔꯥꯟꯁꯐꯔ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯃꯗ ꯑꯃꯗ ꯍꯣꯡꯕꯗꯨ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯕ ꯍꯥꯏꯕꯅꯤ ꯔꯤꯐꯔ ꯍꯥꯏꯗꯤ ꯄꯜꯂꯤꯕ ꯍꯥꯏꯕꯅꯤ ꯗꯤꯐꯔ ꯍꯥꯏꯗꯤ ꯌꯩꯊꯣꯛꯂꯕ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯒꯥꯝꯒꯨꯝꯕ ꯌꯩꯊꯣꯛ ꯗꯤꯐꯔꯗꯒꯤ ꯂꯥꯛꯄꯅꯤ DEFER ꯗꯤꯐꯔ ꯍꯥꯏꯗꯤ ꯄ꯭ꯔꯣꯒꯥꯝꯒꯨꯝꯕ ꯌꯩꯊꯣꯛꯄꯗꯨꯅꯦꯕꯀꯣ ꯄꯣꯁꯄꯣꯟꯒ ꯍꯥꯏꯕꯗꯣ ꯄꯣꯁꯄꯣꯟꯒ ꯍꯥꯏꯗꯤ ꯌꯩꯊꯣꯛꯄꯒ ꯍꯥꯏꯗꯥꯏꯅꯦ ꯑꯗꯩ ꯄ꯭ꯔꯤꯄꯣꯟ ꯍꯥꯏꯔꯒꯅ ꯌꯩꯈꯠꯂꯛꯄꯗꯨ ꯄ꯭ꯔꯤꯄꯣꯟ ꯑꯗꯒꯤ ꯁꯛꯁꯤꯠ ꯍꯥꯏꯗꯤ ꯃꯥꯏ ꯄꯥꯛꯄ ꯄ꯭ꯔꯣꯁꯤꯠ ꯍꯥꯏꯗꯤ ꯊꯕꯛ ꯑꯃ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕ ꯃꯈꯥ ꯆꯠꯊꯕ ꯑꯦꯕꯔꯦꯁꯟ ꯍꯥꯏꯕꯗꯤ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯑꯩꯈꯣꯏ ꯁꯥꯖꯠ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯟꯅ ꯅꯪꯅ ꯆꯠꯂꯝꯕ ꯃꯤꯗꯒꯤ ꯑꯟꯌꯨꯖꯨꯋꯦꯜ ꯑꯣꯏꯕ ꯕꯤꯍꯦꯕꯤꯌꯔ ꯑꯟꯌꯨꯖꯨꯋꯦꯜ ꯕꯤꯍꯦꯕꯤꯌꯔꯒ ꯍꯥꯏꯔꯁꯨ ꯌꯥꯔꯦꯀꯣ ꯑꯟꯏꯖꯨꯋꯦꯜ ꯕꯤꯍꯦꯕꯤꯌꯔꯒ ꯍꯥꯏꯕꯅꯤꯀꯣ ꯌꯥꯔꯦ ꯁꯨꯃꯥꯏꯅ ꯌꯥꯔꯦꯀꯣ ꯁꯦ ꯁꯨꯃꯥꯏꯅ ꯉꯁꯤꯒꯤ ꯗꯦ 16ꯒꯤꯁꯤ ꯄꯥꯔꯣ ꯑꯗꯨꯒ ꯑꯩꯅ ꯁꯤꯗ ꯁꯤ ꯕꯣꯀꯦꯕꯨꯂꯔꯤ ꯗꯦ 16 ꯇꯥꯛ ꯂꯣꯏꯕ ꯃꯇꯝꯗ ꯑꯩꯅ ꯅꯣꯏꯗ ꯑꯦꯗꯚꯥꯏꯁ ꯑꯃ ꯄꯤꯅꯤꯡꯉꯤ ꯁꯥꯇ꯭ꯔ ꯑꯩꯒꯤ ꯁꯥꯇ꯭ꯔꯁꯤꯡꯅ ꯂꯣꯏꯅ ꯍꯥꯏ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯅꯠꯇꯦ ꯑꯇꯣꯞꯄ ꯀꯣ ꯁꯥꯇ꯭ꯔ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏ ꯍꯥꯏꯔꯝꯒꯅꯤ ꯃꯁꯤ ꯋꯥꯐꯝꯁꯦ ꯑꯩꯅ ꯄꯤꯅꯤꯡꯉꯤ ꯑꯦꯗꯚꯥꯏꯁ ꯀꯩꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯕꯣꯀꯦꯕꯨꯂꯔꯤꯁꯤ ꯄꯥꯔ ꯀꯥꯎꯏ ꯍꯥꯏꯕꯁꯦ ꯁꯤ ꯍꯥꯏꯗꯕ ꯁꯥꯇ꯭ꯔ ꯑꯝꯇ ꯂꯩꯇꯦꯕ ꯑꯩꯗꯤ ꯕꯣꯀꯦꯠ ꯑꯃꯨꯛ ꯄꯥꯈ꯭ꯔ ꯂꯣꯏ ꯑꯩ ꯁꯨꯀꯥꯎ ꯀꯥꯎꯗꯦ ꯍꯥꯏꯕ ꯃꯤ ꯂꯩꯇꯦꯕ ꯏꯚꯟ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯗꯨꯝ ꯄꯥꯔ ꯀꯥꯎꯕꯁꯦ ꯑꯗꯨꯝ ꯇꯧꯅꯦꯕ ꯏꯗꯤꯌꯝꯁꯀ ꯋꯥꯟ ꯋꯥꯔꯗ ꯁꯕꯁꯇꯤꯇ꯭ꯌꯨꯁꯟꯒꯁꯦ ꯑꯁꯤꯅꯅꯦ ꯄꯥꯔ ꯀꯥꯎꯒꯜꯂꯣꯏꯕ ꯀꯥ ꯍꯦꯟꯅ ꯁꯤꯅꯣꯅꯤꯝ ꯑꯦꯟꯇꯣꯅꯤꯝꯁꯦ ꯀꯥꯎꯒꯟꯒꯅꯦꯕ ꯏꯚꯟ ꯁ꯭ꯄꯦꯂꯤꯡ ꯐꯥꯎꯕꯅꯦ ꯆꯨꯝꯕ ꯃꯥꯜꯂ ꯌꯥꯝ ꯂꯥꯟꯒꯅꯤ ꯃꯁꯤ ꯍꯧꯅ ꯁꯥꯅꯦꯕ ꯁꯤ ꯑꯩꯈꯣꯏ ꯃꯤ ꯈꯨꯗꯤꯡ ꯑꯩꯈꯣꯏꯗꯁꯨ ꯇꯧꯋꯦꯕ ꯁꯤ ꯏꯪꯂꯤꯁ ꯍꯩꯔꯤꯕ ꯏꯪꯂꯤꯁ ꯇꯥꯛꯏꯕ ꯑꯩꯐꯥꯎ ꯇꯧꯔꯤꯕꯀꯣ ꯑꯗꯒꯤ ꯏꯚꯟ IAS ꯊꯥꯕ ꯃꯤꯁꯤꯡꯁꯦ ꯑꯃꯨꯛ ꯌꯦꯡꯁꯦꯕ ꯃꯈꯣꯏꯅ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯕ ꯃꯇꯝꯗ ꯀꯩꯗꯧꯏ ꯍꯥꯏ ꯂꯥꯏꯔꯤꯛꯇꯨ ꯀꯨꯜꯂꯛ ꯔꯤꯚꯥꯏꯁ ꯇꯧꯏꯒ ꯍꯥꯏ ꯔꯤꯚꯤꯖꯟ ꯆꯠꯂꯤꯒ ꯍꯥꯏ ꯀꯌꯥꯔꯛ ꯍꯟꯅ ꯄꯥꯔꯝꯒꯅꯤꯅ ꯈꯜꯂꯦ ꯌꯦꯡꯉꯣ ꯃꯈꯣꯏꯁꯨ ꯀꯥꯎꯕꯩ ꯅꯠꯇ꯭ꯔꯥ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯑꯦꯕ꯭ꯔꯤꯊꯤꯡ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯃꯣꯏꯁꯨ ꯊꯦꯡꯅꯩ ꯇꯧꯕꯇꯕꯨ ꯃꯈꯣꯏꯅ ꯀꯔꯤ ꯍꯦꯜꯂꯤ ꯍꯥꯏꯕ ꯃꯇꯝꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯥꯕꯁꯤ ꯇꯟꯗꯦ ꯄꯥꯔꯒ ꯀꯥꯎꯔꯤ ꯄꯣꯠꯇꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯥꯔꯗꯤ ꯀꯥꯎꯔꯣꯏ ꯈꯪꯉꯦꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯥꯔꯒ ꯀꯣꯛꯇ ꯆꯨꯍꯟ ꯇꯥꯔꯕ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯥꯎꯔꯔꯣꯏꯕꯀꯣ ꯏꯁꯥꯒꯤ ꯃꯦꯃꯣꯔꯤꯗ ꯐꯤꯠ ꯇꯧꯔ ꯂꯩꯅꯤ ꯑꯗꯨꯒꯤ ꯐꯤꯠ ꯇꯧꯔꯒ ꯂꯩꯕꯁꯦ ꯃꯤꯒꯤ ꯃꯈꯥ ꯈꯔ ꯄꯣꯜꯂꯤ ꯈꯔ ꯃꯦꯃꯣꯔꯤ ꯈꯤꯇꯪ ꯋꯥꯡꯕ ꯃꯤꯅ ꯈꯔ ꯊꯨꯅ ꯐꯤꯠ ꯇꯧꯒꯜꯂꯤ ꯈꯔ ꯇꯞꯄ ꯃꯤꯅ ꯇꯞꯅ ꯇꯧꯒꯜꯂꯤ ꯑꯗꯨ ꯇꯥꯔꯒꯗꯤ ꯏꯁꯥꯒꯤ ꯀꯦꯄꯥꯁꯤꯇꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯥꯕꯒꯤ ꯍꯩꯅꯕꯤ ꯑꯃ ꯊꯝꯗꯕ ꯌꯥꯗꯦꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯥꯔꯒ ꯃꯗꯨ ꯆꯤꯟꯐꯥ ꯄꯨꯅꯕ ꯍꯣꯠꯅꯕꯗꯣ ꯑꯩꯈꯣꯏ ꯁꯥꯇ꯭ꯔ ꯑꯣꯏꯕꯒꯤ ꯏꯊꯧꯗꯥꯡ ꯅꯠꯇ꯭ꯔꯣ ꯁꯦ ꯅꯪꯅ ꯖꯤꯝ ꯁꯥꯟꯅꯔꯦꯅꯦ ꯉꯁꯤ ꯁꯥꯟꯅꯔꯒ ꯍꯌꯦꯡ ꯁꯥꯟꯅꯔꯒ ꯈꯪꯂꯦꯞ ꯂꯦꯞꯄ ꯑꯃꯨꯛ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔ ꯑꯃꯨꯛ ꯆꯠꯂꯣ ꯃꯗꯨ ꯀꯩꯁꯨ ꯍꯛꯆꯥꯡ ꯐꯔꯣꯏꯕ ꯇꯣꯏꯅ ꯆꯥꯡ ꯅꯥꯏꯅ ꯇꯧꯔꯀꯥꯟꯗ ꯅꯪ ꯐꯖꯕ ꯕꯣꯗꯤ ꯑꯃ ꯑꯣꯏꯔꯛꯀꯗꯣꯏꯅꯤ ꯂꯥꯏꯛ ꯋꯥꯏꯁ ꯑꯗꯨꯃꯥꯏꯅ ꯂꯥꯏꯔꯤꯛꯁꯤ ꯅꯪꯅ ꯄꯥꯔꯒ ꯀꯥꯎꯔꯦ ꯍꯥꯏꯔꯤꯕꯗꯨ ꯅꯨꯡꯇꯤꯒꯤ ꯆꯥꯡ ꯅꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤन ꯔꯤꯚꯤꯖꯟꯒꯤ ꯔꯨꯇꯤꯟ ꯑꯃ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗ ꯔꯤꯚꯤꯖꯟꯒꯤ ꯇꯥꯏꯝ ꯁ꯭ꯂꯣꯠ ꯑꯃ ꯍꯥꯞꯆꯤꯜꯂꯒ ꯐꯖꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗ ꯅꯪꯅ ꯍꯩꯔꯣꯏꯗꯕ ꯀꯩꯝ ꯂꯩꯇꯦꯕ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯄꯥꯈꯤꯕꯗꯨꯕꯨ ꯁꯨꯝ ꯍꯩꯔꯒ ꯂꯩꯕ ꯌꯥꯔꯒꯗꯤ ꯀꯃꯥꯏꯅ ꯂꯥꯏꯔꯤꯛ ꯇꯝꯃꯝꯗꯣꯏꯅꯣ ꯀꯃꯥꯏꯅ ꯂꯥꯏꯔꯤꯛ ꯄꯥꯅꯗꯣꯏꯅꯣ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯥꯏꯁꯦ ꯑꯗꯨꯒꯤ ꯅꯠꯇ꯭ꯔꯣ ꯄꯥꯈꯤꯕꯗꯨ ꯀꯥꯎꯗꯅꯕ ꯑꯗꯨ ꯅꯤꯡꯁꯤꯡꯅꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯄꯥꯕꯅ ꯇꯧꯔꯤꯁꯦ ꯉꯁꯥꯏꯒꯤ ꯑꯃꯨꯛ ꯄꯥꯈ꯭ꯔꯒ ꯄꯪꯐꯥ ꯐꯥꯕ ꯑꯣꯏꯔꯝꯃꯒꯗꯤ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯥꯏꯕ ꯀꯣꯆꯤꯡ ꯆꯠꯂꯒ ꯇꯨꯏꯁꯟ ꯇꯧꯕ ꯍꯥꯏꯕ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡꯁꯦ ꯑꯝꯇ ꯂꯩꯔꯝꯃꯣꯏꯕ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯅ ꯅꯣꯏꯅꯅꯦ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯀꯥꯎꯔꯦ ꯍꯥꯏꯕꯗꯣ ꯅꯪ ꯈꯛꯇ ꯊꯣꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇꯦ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯊꯣꯛꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯗꯨ ꯀꯥꯎꯍꯟꯗꯅ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯒꯤ ꯅꯣꯂꯦꯖꯇꯣ ꯑꯩ ꯀꯣꯛ ꯇꯨꯡꯉ ꯂꯩꯍꯟꯒꯦ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯊꯕꯛ ꯐꯥꯎꯗ꯭ꯔꯤꯐꯥꯎ ꯑꯦꯛꯖꯥꯝ ꯊꯥꯗ꯭ꯔꯤꯐꯥꯎꯗꯤ ꯇꯨꯡꯍꯟꯗꯕ ꯌꯥꯗꯦ ꯑꯦꯠꯂꯤꯁ ꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯔꯤꯚꯤꯖꯟ ꯍꯥꯏꯕ ꯄꯣꯠꯁꯤ ꯃꯇꯣꯏꯅ ꯇꯧꯕ ꯔꯤꯚꯤꯖꯟꯁꯦ ꯀꯌꯥꯔꯛ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯃꯁꯤ ꯃꯁꯤꯡ ꯂꯩꯇꯦ ꯀꯅꯥꯒꯨꯝꯕ ꯁꯥꯇ꯭ꯔ ꯑꯃꯗꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯔꯤꯚꯤꯖꯟ ꯇꯧꯔꯒꯁꯨ ꯌꯥꯕ ꯂꯩ ꯀꯅꯥꯒꯨꯝꯕ ꯁꯥꯇ꯭ꯔ ꯈꯔꯗꯅ ꯈꯔ ꯌꯥꯝꯅ ꯍꯦꯟꯅ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯗꯤ ꯅꯁꯥꯒꯤ ꯀꯦꯄꯥꯁꯤꯇꯤꯗꯨ ꯃꯈꯥ ꯄꯣꯜꯂꯦ ꯑꯗꯨꯕꯨ ꯅꯣꯏ ꯊꯕꯛ ꯐꯥꯎꯗ꯭ꯔꯤ ꯐꯥꯎꯗꯤ ꯈꯔ ꯈꯥꯡꯕ ꯇꯥꯕꯅꯦꯕ ꯔꯤꯚꯤꯖꯟꯁꯦ IAS ꯊꯥꯔꯤꯕ ꯃꯤꯁꯤꯡꯗꯨ ꯔꯤꯚꯤꯖꯟ ꯀꯨꯜꯂꯛ ꯇꯧꯋꯦ ꯍꯥꯏꯗꯨ ꯂꯥꯏꯔꯤꯛ ꯑꯃ ꯑꯗꯨ ꯀꯨꯜꯂꯛ ꯇꯧꯔꯤꯗꯨ ꯃꯥ IAS ꯐꯥꯎꯈꯤ ꯇꯥꯔꯒꯗꯤ ꯀꯨꯜꯂꯛ ꯇꯧꯕ ꯇꯣꯛꯊꯣꯛꯈ꯭ꯔꯣ ꯄꯥꯕꯤꯗ꯭ꯔꯁꯨ ꯌꯥꯔꯦ ꯊꯕꯛ ꯈꯟꯈ꯭ꯔꯦ ꯂꯣꯏꯔꯦ ꯀꯩꯅꯣ ꯃꯥꯅ ꯍꯌꯦꯡ ꯑꯣꯐꯤꯁ ꯄꯨꯔꯀꯥꯟꯗꯨꯗ IAS ꯑꯣꯏꯔꯀꯥꯟꯗꯨꯗ ꯗꯔꯀꯥꯔ ꯑꯣꯏꯕ ꯅꯣꯂꯦꯖ ꯂꯥꯛꯑꯁꯨ ꯀꯥꯎꯈ꯭ꯔꯁꯨ ꯃꯥꯅ ꯄꯥꯈꯤ ꯂꯥꯏꯔꯤꯛꯇ ꯔꯤꯐꯔ ꯇꯧꯔꯒ ꯑꯃꯨꯛ ꯅꯤꯡꯁꯤꯡꯅꯔ ꯂꯣꯏꯔ ꯄꯣꯠꯅꯦ ꯇꯧꯔꯤꯅꯤ ꯃꯣꯏꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯅ ꯅꯪꯅ ꯊꯕꯛ ꯐꯥꯎꯗ꯭ꯔꯤꯉꯩꯗꯗꯤ ꯔꯤꯚꯤꯖꯟ ꯍꯥꯏꯕꯁꯦ ꯃꯊꯧ ꯌꯥꯝ ꯇꯥꯔꯦ ꯑꯗꯨꯅ ꯄꯥꯔ ꯀꯥꯎ ꯇꯧꯔꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯗꯨꯒꯤ ꯀꯣꯛꯅꯕ ꯄꯥꯝꯕꯩꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯔꯤꯚꯤꯖꯟ ꯇꯧꯕ ꯉꯔꯥꯡ ꯕꯣꯀꯦꯕꯨꯂꯔꯤ ꯗꯦ 16 ꯄꯥꯔꯦꯅ ꯈꯜꯂꯁꯦꯕ ꯉꯁꯤꯁꯨ ꯑꯃꯨꯛ ꯔꯤꯚꯥꯏꯁ ꯇꯧꯕꯤꯔꯝꯕ ꯍꯌꯦꯡꯁꯨ ꯇꯧꯕꯤꯔꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯒꯗꯧꯅꯤꯀꯣ ꯑꯩꯅ ꯁꯨꯂꯥꯞꯁꯤ 1 to 50 ꯆꯤꯟꯐꯥ ꯄꯨꯏ ꯍꯥꯏ ꯑꯩ 1 to 50ꯁꯦ ꯑꯃꯨꯛꯇꯪ ꯄꯥꯕ ꯅꯠꯇꯦ ꯑꯩ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯔꯤꯚꯥꯏꯁ ꯇꯧꯔꯤꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯆꯤꯟꯐꯥ ꯄꯨꯔꯛꯏꯅꯦꯕꯀꯣ ꯑꯩ 40 ꯗꯒꯤꯅ 50 ꯁ꯭ꯋꯥꯏꯐꯥꯎꯗ ꯈꯔ ꯀꯥꯎꯔꯦꯕ
ꯀꯣ ꯀꯥꯎꯔꯛꯑꯦꯕ ꯇꯣꯏ ꯀꯩ ꯀꯥꯎꯔꯤꯅꯣ ꯑꯩ ꯌꯨꯁ ꯇꯧꯗꯕꯒꯤ ꯇꯣꯏꯅ ꯌꯨꯁ ꯇꯧꯗꯦ ꯅꯪ 1ꯗꯩ 10ꯐꯥꯎ ꯁꯨꯂꯥꯞꯇꯣ ꯀꯥꯎꯔꯝꯃꯣꯏꯕ ꯀꯩ ꯀꯥꯎꯗ꯭ꯔꯤꯅꯣ ꯅꯨꯡꯇꯤꯒꯤ ꯌꯨꯁ ꯇꯧꯕꯩꯅꯦ ꯅꯪ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯐꯥꯒꯤ 1 to 10 ꯁꯨꯂꯥꯞ ꯀꯥꯎꯔꯤꯗꯣ ꯀꯩꯒꯤꯅꯣ ꯅꯨꯡꯇꯤꯒꯤ ꯁꯤꯖꯤꯟꯅꯕꯩꯅꯦꯕ ꯑꯗꯨꯅ ꯁꯤꯖꯤꯟꯅꯔꯤꯕ ꯃꯈꯩ ꯀꯥꯎꯗꯦ ꯑꯗꯨꯅ ꯁꯤꯗꯒꯤ ꯅꯪꯅ ꯅꯣꯂꯦꯖ ꯂꯧꯕ ꯌꯥꯕ ꯈꯔ ꯂꯩꯌꯦꯕ ꯅꯪꯅ ꯇꯣꯏꯅ ꯁꯤꯖꯤꯟꯅꯕ ꯄꯣꯠ ꯑꯣꯏꯗꯤ ꯀꯥꯎꯔꯦ ꯑꯗꯨꯅ ꯇꯣꯏꯅ ꯊꯦꯡꯅꯍꯜꯂꯨ ꯇꯣꯏꯅ ꯁꯤꯖꯤꯟꯅꯖꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯔꯤꯚꯤꯖꯟ ꯏꯁ ꯗ ꯑꯣꯡꯂꯤ ꯀꯣ ꯁꯣꯂꯨꯁꯟ ꯁꯤꯅ ꯑꯃꯇ ꯉꯥꯏꯔꯕ ꯁꯣꯂꯨꯁꯟꯅꯤ ꯅꯣꯏꯅ ꯊꯦꯡꯅꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯁꯤꯃ ꯍꯥꯏꯔꯝꯒꯦ ꯑꯗꯨꯒ ꯊꯋꯥꯏ ꯇꯥꯅ ꯐꯖꯅ ꯄꯥꯔꯣ ꯊꯕꯛ ꯐꯥꯎꯗ꯭ꯔꯤꯉꯩꯗꯗꯤ ꯅꯣꯏ ꯇꯟꯕ ꯌꯥꯗꯦ ꯅꯪꯅ ꯍꯌꯦꯡ ꯇꯣꯂꯣꯞ ꯆꯥꯔꯒ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯅꯪꯒꯤ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯣꯏꯗꯣꯏꯅꯤꯅ ꯍꯧꯖꯤꯛ ꯈꯔ ꯈꯥꯡꯕꯗꯨ ꯃꯊꯧ ꯈꯔ ꯇꯥꯏꯌꯦꯕ ꯑꯗꯨꯅ ꯄꯦꯁꯦꯟꯁꯁꯦ ꯈꯔ ꯂꯩꯁꯦꯕꯀꯣ ꯄꯦꯁꯦꯟꯁ ꯍꯥꯏꯕ ꯈꯥꯡꯕ ꯀꯟꯕꯁꯦ ꯄꯦꯁꯦꯟꯁꯀ ꯍꯥꯏꯁꯦ ꯅꯥꯎꯅꯤꯀꯣ ꯁꯤ ꯋꯥꯠꯁꯤꯁꯨ ꯈꯥꯡꯕ ꯀꯟꯕ ꯍꯥꯏꯕꯁꯤ ꯁꯤ ꯋꯥꯍꯩꯁꯤꯃ ꯁꯤꯒꯤ ꯒꯨꯟꯁꯤꯃ ꯅꯣꯏ ꯈꯨꯗꯤꯡꯃꯛꯇ ꯆꯦꯟ ꯇꯥꯔꯦ ꯁꯥꯇ꯭ꯔ ꯃꯣꯏꯅꯀꯣ ꯑꯣꯀꯦ